ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ MPSCꯒꯤ ꯋꯥꯍꯪꯁꯦ ꯅꯝꯂꯤꯕ ꯃꯄꯥꯟꯒꯤ ꯄ꯭ꯔꯤꯟꯇꯤꯡ ꯄ꯭ꯔꯦꯁ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯁꯦꯝꯗꯨꯅ ꯌꯦꯡꯁꯤꯟꯒꯗꯕꯅꯤ ꯍꯥꯏꯅ ꯃꯍꯩꯔꯣꯏ ꯂꯨꯞ ꯇꯔꯨꯛꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯟꯕ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯅ MP ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯅ ꯐꯥꯔꯃꯔꯁꯤꯡꯗ ꯃꯔꯨ ꯃꯔꯥꯡ ꯑꯃꯁꯨꯡ ꯍꯥꯔ ꯌꯦꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏ ꯑꯃꯨꯔ ꯐꯦꯜꯀꯣꯟ ꯁꯗꯥꯟꯕꯁꯤꯡꯒꯤ ꯃꯊꯛꯇ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯅꯣꯕꯦꯝꯕꯔ 15 ꯐꯥꯎꯕꯗ ꯏꯌꯔ ꯒꯟꯁꯤꯡ ꯗꯤꯄꯣꯖꯤꯠ ꯇꯧꯒꯗꯕꯅꯤ ꯍꯥꯏꯈ꯭ꯔꯦ KNO UPFꯀꯤ ꯌꯨꯅꯤꯌꯟ ꯇꯦꯔꯤꯇꯣꯔꯤꯒꯤ ꯗꯤꯃꯥꯟ MISDꯅ ꯔꯤꯖꯦꯛ ꯇꯧꯈꯤꯕꯗꯨ ꯀꯟꯗꯦꯝ ꯇꯧꯏ ꯍꯥꯏꯅ KHRCꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯁꯦꯅꯥꯄꯇꯤ ꯑꯃꯁꯨꯡ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯂꯩꯔꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕ MISDꯅ ꯑꯄꯤꯜ ꯇꯧꯔꯛꯂꯤ ꯊꯥ 7 ꯅꯥꯎꯄꯨꯔꯤꯕꯤ ꯏꯆꯟ ꯁꯤꯈꯤꯕꯒꯤ JAC ꯁꯦꯝꯈ꯭ꯔꯦ NITꯗ ꯅꯨꯃꯤꯠ 6ꯅꯤ ꯆꯨꯞꯅ ꯆꯠꯊꯔꯛꯈꯤꯕ ꯋꯥꯛꯁꯣꯞ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯃꯗꯤ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯒꯤ ꯇꯝꯄꯥꯛꯀꯤ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯤꯠ 90 ꯂꯩꯔꯤꯕ ꯑꯁꯤ 15ꯗ ꯍꯟꯊꯍꯟꯅꯕ ꯑꯗꯨꯒ ꯁꯤꯡꯒꯤꯅ 35ꯗ ꯍꯦꯟꯒꯠꯅꯕ ꯋꯥꯔꯦꯞ ꯑꯔꯨꯕ ꯑꯣꯏꯔꯛꯀꯗꯧꯔꯤ ꯈꯨꯔꯨꯝꯖꯔꯤ इवनिंग न्यूज़पेपर अपडेट मिडियम ताबिरिबा अमदी ताबिरिबसिंग पुष्परानी लाइसुमना तरामना उक्सरी मरोइबा पाउसिंग संदोकना पिजद्रिङे मियामदा कइगुम्बा अमतंग खंगनजरी मदुदि ngasi inspector tayagi sahi 5 surokpagi special program ama नुमिदांग पुंग 8 मखाई तारकपा मतम इवनिंग न्यूज़पेपर अपडेट पिजबा सिहेक लोइबगा मयामदा संदोक्तुना ताहनजगनि हौजे वाहोंग रेडियो ना नुंतीगी पुंगफम असिदा पिजबा इवनिंग न्यूज़पेपर अपडेट की मरोइबा पाउसिंगे संदोक्ना पिजरी MPS नलोबा सिविल सर्विस कंबाइन कॉम्पिटिटिव एग्जाम लिसिंग अनि कुनी की नहान अरोइब नुमित की मेन सब्जेक्ट की पेपर 3 अमसुंग 4 की क्वेश्चन इन येसिनबगी वाथोक हेना साउथोरकले वाथोक असिगा मरी लेनना माहेरोइ लुप्तरु की माइकेदगी MPSC की वाहंग से नमलिबा मपालम की प्रिंटिंग प्रेस असि मरी लेनबा लेंगा की अथॉरिटीसना अवांगबा थाकी इंक्वायरी कमिटी सेमदुना येंसिनगदबनी मणिपुर के हिरम अमतदा मखाताना समनबा यारोइ प्रिंटिंग प्रेस असिगी मथक्ता स्टेट असिगा मरी लेनबा वाहंग से मखाताना नमदनबा अकनबा वाफम फोंदोक्ख्रे माहिरोइ लुप्तरु की माइकेदगी थादोरकलिबा सेरोल असिदा हाई एग्जामिनेशन कंट्रोलर MPSC ना नवंबर 9 दा थोकपा सेरोल अमगी मतुंग इन प्रिंटिंग इरर ओइदुना टेक्निकल की ओइबा इशू खरा लैखिबनी हाइबा मरमना मणिपुर सिविल सर्विस कंबाइन कॉम्पिटिटिव मेन एग्जामिनेशन 2022 पांगथोकनबगी शेड्यूल लेब की पेपर सिंह पेपर 4 जनरल स्टडीज 3 अमसुंग पेपर 5 जनरल स्टडीज 4 कैंसल तौरदुना लाइबा नवंबर 19 थांगजन मितमतम अमोहना लेप्तुना येथोख्रे मणिपुर सिविल सर्विस कंबाइन कॉम्पिटिटिव मेन रिटर्न पार्ट एग्जामिनेशन 2022 असी सलिबा नवंबर थागी तांग 8 तगी 9 फावबा पांगथोकनबा खंगहन चेरोल अमा अक्टोबर अमदा रजिस्टर MPSC ना थोकी हौखिबा नवंबर 9 नहान अरोइबा एग्जाम नुमित असिदा मॉर्निंग शिफ्टा पेपर 4 जनरल स्टडीज 3 की वाहंग से असि कैंडिडेट सिंगदा येंथोकदबदा इवनिंग शिफ्टा थोकपा जनरल स्टडीज 4 की वाहंग से ओइना कैंडिडेट सिंगदा येंथोरकपा यानसिनरकपा हाइबसी यामना साथीबा लेबाक मसा तादबा थवंग अमनि हना MSU MSF जेसाम KSA सुक अमसुंग एम्स ना अकन ममोंगदा कंडेम तवी ब्यूरोक्रेट ऑफिसर सिविल सर्वेंट ओइरक्तुना लमदम असिगी ओइबा एडमिनिस्ट्रेशन पाइरकदोरिबा लेबा असि सेमलकनि हाइना आशा तौरिबा कैंडिडेट सिंगी यामना मरु ओइबा MPS ना लौबा एग्जामिनेशन असि फावबा सेक्शन दबगी मसक अमा माहिरोइ लुप्तरु असिना उबा फंगी मसि येंगसनबा वाटपगी खुदमनि हाइखे अमरोमदा थौदो असिगा मरी लेनना माहिरोइ लुप्तरुना MPSC की
examination controller ga unaduna wari sanabada mapalam gi printing press amada MPSC gi wahang se namhali habigi wafam su laire haiba printing press asi mari leinaba authority singna awangba thaki inquiry committee ama semduna yengsingadabani Manipur gi makhal amatagi examination ga printing press asiga makhatana hiram amatada samnaba yaroi haba wafam asi media gi khuthangda mari leinaba lenga ki loisang singda thambaga loinana printing press asigi mathakta mahiroi luptarukna Manipur gi maru oiba exam gi wahang se makhatana namdana basu khanghalak Mapangal kanba India amasung mapangal kanba Manipur ama ohananaba honabada aikhoi khudingmaki achoba thodang lei maramaduna aikhoi masel yengsinabagi mahutta amanamagi mateng pangnaduna mapangal kanba leibak ama ohelase haina Rajya Sabha ki MP Leisemba Sana Jawbana leiba asigi Iron Man haina khangnariba Sadar Balbhai Patel gi chamayangkhai suba mapo kumonga mari leinana District Administration Bisnupurna Mai Bharat Bisnupur amadi NSS Cell Manipur ga khusamnaduna Bisnupur District 11 Pat Jatra Unity Mass Rally lamthabi thoramda phongdokre Rally asiga mari leinana Kiamba Ningsing Sanglen Bisnupur da pangtokiba thoram amada MP Leisemba Sana Jawbana hai India asi lakadoriba sahi lising ani nifutareta malemgi khwadigi mapangal kanba leiba ama ohenanaba honariba sida Manipur su mapangal kanba lamdam ama ohenanaba aikhoi khuding maksu ama toina honaminasi hawgalak iba naha kyana leibak nusiba masung leibak kidamak afaba kharadi tawramdaba yade habegi wakhalon leiraba matamdata aikhoi soidana saukhatpa masung mapangal kanba Manipur ama oiba ngamgani haike Tharamasi Sabyakiba Bisnupur District Puja Alangbam na Phongtokibada District asida leiba mipum khudimakna aikhoigi iramdam aikhoigi leiba asi nungsiduna amasung saukhatpa leibak ama ohenanaba honabada Sadar Balbhai Patel na loramba thodang sing ado mipum khudimakna ningsingba tangai phade ngasigi thauramasina aikhoigi tungi punshi amasung aikhoigi iramdambu awangba thakta pukhatpa ngamnaba punna wasak lominaduna India amasung iramdam Manipur sibu awat apa lahitaba mipal tangdaba mapangal kanba lamdam ama ohenanaba honaminase hainasu phongdoke ngasigi thoramda Mera Yuva Bharat Manipur gi State Director L Marjit Kumar su saruk yakhi Sumang lakang poklen pokpa Artist Association anauna puthokpa lila aine heli nungsiba yaipok Komla Singda Phongkre Lilasi Yes Maitai na ibani amasung Huikap Gokul lamjing lamtakpani Lilasi gi isai me aibana Yes Maitai amasung Music Director King ni Lilasi nupa khonjal sisakpana Dina Karam amasung nupi khonjal sisakpana Khetri Dhanesoni Lilasi saktam langliba sing nupa gi oina Huikap Gokul Happy Rajen Deva Ratan Lai Chachi amasung Prem Soroni nupi goina Denu Arapti Solendro amasung Krishna tongan ba role lawgadori None district ta migratory bird ama oriba local gi oina akhu ai puina haina khangnaba amor falcon usek sing haukiba numit kharani gi mamang degi None district ta saktara ba haure tha sigi loislakpa phawda makhatana saktara ba yari hariba matam sing asida usek sing asigi life cycle da khudong thiba thoktanaba tha asigi taramanga phawi manungda Tamenglong district ki manung sana lariba Longmai Rangang Khwang Awangkhul Taubang Khongsang Rengpang Nungba Kambirol Khomji Nagaching Kabui Khulen Puisi Bakwa Hausong amasung atay khul singna makhoi ga mari leinaba village authority singda yargan sing deposit tawgadabani hariba yargan sing adu sek sing asina pai ki diba phawba natraga November 13 phawba deposit tawduna thamgadabani haina None district ki additional district magistrate Chief Khangpudang na order ama thokre order asigi matung ina Wildlife Protection Act 1972 gi section 50 amasung 51 gi matung ina hariba migratory bird asibo sanana bagidamakta hatpa natraga fabana singbasing dandi fangningai oi divisional forest officer gi maikaidagi su haukiba November
tarukta office memorandum ama thoktuna migratory wordsing asi sadan bada athingba thamnaba amasung none district ki jurisdiction da lairiba yargan sing surrender tawhanana ba additional district magistrate ta prohibitory order issue tawnana ba khanghalaki ba laire maramaduna hariba letter adugi matungina amul fakbon yauna migratory wordsing sadan ba phaba hatba amasung yonbana singbagi illegal activities sing asi none district ki amasung masigi akoibada lairiba area singda khudaktagi athingba thamle kanagumana hariba thingba order asi thawoidaba tarabadi logi matung ina madugi chapsaba mahi phangani hari Jiribam district administration na district asigi farmer sing pungning thawatpa amasung sakti pinana ba paikhalakpa khongthangi saruk ama oina government ki tongaton ba scheme amasung program singi makhada leptana tengbang pibi thabak sathori Jiribam district administration na lomi singya fanana ba paikhalakpa khongthangi manung sana district asigi DC Kiran Kumar district horticulture amasung soil conservation department ka khusamnaraga ngasi ningthauka ba numita DC office ki complex ta khangalaba beneficiary singda har amasung rabi maru marang yenthokre lomi singda yenthokhiba maru marang sing asi manung da hangam maru hawai thrak amasung lamtel na chingba sing amasung har sing yauri haiba polam sing asi state plan and national mission on edible well seed scheme 2025-2026 scheme makada yenthokhi bane scheme asigi dama lantin thang area dagi khangalaba lomi singda masi hudong saba sing ado phangan khi hare Nungtilpung anirom tabada Bisnupur gi district ke Kumbi police station gi manung sanba Kumbi Setupur maning lekai dalaiba tha taret naupuri bi moirang them isan chahi kunithoi mapuroiba nausa singnaningai oiba mongda sikhiba thawdo kamari leinana JC Semkre laikidabagi mapuroiba nausa chahi kunthra manga na miyamna phobadagi jamnista laikana kre thawdo asiga mari leinana semkiba JS na laikidaba isangi mapamda pangthokiba pawgi mifam amada isan asi makhoigi yumdagi panglap laptana thongan mari rom satlaga leiba moirang them nausa da yum panbani haukiba irai numita makhoi masel khatnai haiduna numidang pung 10 rom tabada mapamda laktuna lekhi nongan baga mapuroiba nausa na nongalaga ichanbu masa aniga loinana lawba lakpadagi chatminakhi adubu numit asigi athengbadi san thiba khangde haina paw lakpadagi nongalaga koithi thibada phangkide adubu ichan mayumdagi mayumgi kada thawri yanduna yamna singnaningai oiba mawongda leiramba thengnakhibani misi asi singnaningai oibana postmortem gi report phangjiba phawba siba sang laukhiroi hare Lord Jisuna ikhogi Holy Bible da takpi tambirambagi matung ina senapati amasung Kampopi district ta laiba Christian Israel inahok singna santi amasung nungsi sanana leiminana ba mizo integration Council MIC gi maikidigi appeal tawri Council asina thadorok pasirol amana hai tara taruk suba sahi sagi matam asida ikhogi pari puri sing asi sainadagi India gi North East region sing maroina hojik Mizoram haina khangnariba Lusai Hills asida migrate tawrakhibani ikhogi ipa ipu sing adu lon culture amasung tradition amata oina punsinduna yamna khangba kanbaga loinana ningtamna hinglakhibani mizo hariba maming asimaksu kuki chin jomi haina Myanmar Bangladesh amasung India da kamal oiba heritage amasung collective identity sing leiba tribe sing yauna tribe sing amasung clan singi family represent tawribani Tribal amasung Christian ama oina mizo amasung naga singi marakta senglaba mari adu leiminari bani ikoina Christian da thajaba thambaga loinana ina khulaba ikoi tribal heritage asina ikoi masel gi marakta understanding reconciliation amasung cooperation pinaduna pillar ama oina thamgada bani Maramaduna Senapati amasung Kampopi district ta leiriba Christian bo nungchijaba ikoi isilina sing amana amabo ikai khumnaduna amasung thajaba thamduna nungsi sanana leinaba appeal tawri loinana mizo integration council gi maikidagi haiba maram sing asida thajaba thambaga loinana stakeholder sing community leader church leader
यूथसिंग अमसुंग सिविल सोसाइटी सिंगना कलेक्टिव इफर्ट असिदा पुनः सरुक याननबा अपील तौरी शांति अंडरस्टैंडिंग अमसुंग यूनिटी ना अखोय अमा तोयना पुनसिंदुना अखोयगी तुंगी फ्यूचर अदु सागतमिनसि लोइनना अखोयगी कम्युनिटी असिगी हयेंगिदमक हेना नुंसि चानबा अमा पुरकनबा होनमिनसि हाय तांखुन नागालोंग TNL नसिंदुना थासी तरेता TNL ऑफिस कम मल्टीपर्पस कॉम्प्लेक्स ता पांथोखिबा डिलिमिटेशन मतांगदा नोमगी ओइबा कंसल्टेशन मीटिंग ना मणिपुर गे हौजिक लेरिबसिंग अमसुंग तमगी पाक चावा जगह सि यंगलगा तंपाकी असेंबली सीट निफु लेरिबसि 15 दा हंथाहननबा अदुगा सिंगी असेंबली सीट कुन लेरिबासिना 35 दा हेंगतनबा वरेब लौखिबा अमसुंग मदुबु थबा ओइना ओंथोकनबा सरकार दक्षिणखिबा असिना मरम ओइरगा तंपाकता लेरिबसिंगी लाइबक अरुबा फिबमदा लाकदौरे TNL na sinduna pangthokiba consultation asina Manipur ge apunba pak sawa lamgi saruki sada mahudradi tribal singi aduga sada tarana valley ni aduga missing gi oina su tribal singi oina lakh tara manga aduga valley gi lakh tara tare ni maram aduna equality amasung justice ke principle da Manipur gi tribal singi oina lairi pa assembly seat humfu asida accurate proportionate oiba miyam gi mihut lehengadabani maramaduna leiriba assembly seat phumfu asigi manungda travel na 35 aduga valley na 15 oigadabani hauzik leiriba Manipur gi legislative assembly gi budget asi article 371C gi matung ina valley amasung singi oina ani thokna khaidokadabani budget khaidobi thaba asi thinthadana tawgadabani Manipur gi travel singai fananabagi damakta article 244A gi makhada 6 schedule salhangada bhain laukiba wareb asi yamna kiningai ni tangkhun nagalong na laukiba demand asima sahi asigi July 12 da Manipur governor da memorandum pisinduna haukiba sahi kya asi travel singbo sakni ba moina treat tawbire maramaduna demand asi thabo ina pangthokadabani haina taksinba lekrobani Lising ani tarama thogi census report matung ina Manipur gi apunba population lising kunipan Hakpigin lakun ganipan lising ang kay mga satret mabudra ka maligi manugda maitay na lagtara ni thoy lising ang kay mathoy sa humsum na taret oiduna apunba mising isada ni fugomdoy dasmik nipan ani oiri panggal na apunba mising isada nipan dasmik mari shuino oiduna apunna lak ani lising kuntra mapan sa nipan kuntra taru oiri travel goy na apunba mising isada nifu mathoy dasmik ani oirabaso travel sing asi sing dangakta leibanate tampaki khaidokraga singi travel gi saruk ni haina count toriba sida valley da leiba kuki naga tribe sing asigi mathakta Nepali amasung atopa furu kaya su yauri bani masigi mathakta singi district sing da F Norman oiba sada samagani fu humdoi yongna population growth hengalakpagi achoba watho kaya su leiri bani Haiba F Norman figure asida yumpham oiraga singi assembly seat 35 aduga Valley gina 15 da hanthagadabani haiba demand asi tampaki oina maru oina maitei singi oina di yamna kiningai ni haiba wafam phongdorak Haukiba tang taru amasung tareta kuki su group singi umbrella organization ama oriba KNO UPM na Bharat Sarkar gi Ministry of Home Affairs ka wari sanaki baduda kuki am group singi maikedeki masagi legislative assembly lejaba union territory gi demand pinana bagi wafa Ministry of Home Affairs North East ke advisor AK Mishra na reject tawkibadu kuki Human Rights Council KSRA na condemn tawi hairakli council asina thadorok paserol asida hai haukiba chahi kya kuki miyam na mukhoigi right amasung self determination gi damakta lantheng sathaduna laklibasi kuki singi oiba right amasung phangpham thoklaba pamba sing adu phangnana bagi damakta ni kuki len haina khangnariba kuki gi sing asi pre independence ke matamda Manipur state darbar gi control makhada leiramde maram aduna kuki miyam na taliba union territory gi demand asi kuki singi self determination gi right adu thabak to onthoknana bagi damakta ni kuki miyam gi oina masagi pali puri gi oiba lam sing leijai maram aduna separate administration gi demand asi gi matangda topa community singa khanaba mathau tate kuki maitei amasung naga singi masagi oiba top top pasaktam amasung
टेरिटोरी लेजै मरम अदुना मखोइगी इंडिविजुअल राइट अमसुंग अनिंगबा पामसुंग अदु इकाई खुमनगदबनी मणिपुर की हौजे ओरिबा फिल्म असिदा कुकी मियाम की ओइना सेपरेट एडमिनिस्ट्रेशन हाइबसी यामना मथौ ताबा अमनी हौजिक थोकलिबा कांगलुप की इरांग अमसुंग इथानी क्लेंजिंग असिना कुकी की मियोय सनी की मथक्ता सीख्रे हाइना सुफोंग तोखी Artificial Intelligence AI Integration in Teaching, Learning and Research haiba hiramda National Institute of Technology NIT Manipurna tha asigi taretagi hauna numit humni subna satharakiba hands-off workshop ngasi loisinkhre haiba workshop asi Bharat Sarkar gi Ministry of Education gi makhada North East Outreach Program gi saru ama oina National Institute of Educational Planning and Administration New Delhi की प्रोफेसर के श्रीनिवास अमसुंग प्रोफेसर प्रदीप के मिश्रा न सथकीबनी वर्कशॉप प्रोग्राम असिदा मरुओइना फैकल्टी मेंबर सिंग द एआई ना रिसर्च की थबक थरम सिंग द कानाबसिंग पिदुना अचुंबा असेंग रिसर्च तौबद हेना खुदोंग साहनबा ngamnanabagi damaktani haire पाउगी मरक थना खंगन जबामा वाहोंग रेडियो के अखनबा थौरम ngasiगी नुमिदांग पुंग 8 मखाई तारप मतमदा लेप लैतना सथरकलिबा इंस्पेक्टर तैयाइना चही मंगा सुरकपगी स्पेशल ओइबा प्रोग्राम अमा नुमिदांग पुंग 8 मखाई तारप मतमदा ngasi थमजरी थौरमसी YouTube लाइव लोइनना Facebook लाइव ता नेक्स्ट पेज ता ताबा फंबिगनी लोइसलपदा मरोइबा पाउ MPSC की वाहंग से नमलिबा मपान की प्रिंटिंग प्रेस इंक्वायरी कमिटी सेमदुना यंगसिनगदा बहना माहेले लिप्तरुना फोंदोखरे मपांगल कनबा मणिपुर अमा ओहेन बाहिबसे खुई खुदिमा केसोबु थौदांग लैहाने MP लेसेंबा सना जाबना फोंदोखरे अमूर फैल्कॉन सदान बसिंगी मथक्ता कन्वेक्शन लौखटकनी नवंबर 15 फाउबदे एयर गन सिंग डिपोजिट तौगदबन हाइक्रे जिरेबाम डिस्ट्रिक्ट एडमिनिस्ट्रेशन फार्मर सिंग दा मरु मरा अमसुंग हार येंथोक्रे हारे था तरेत नाउपुरी बी चन सिखिबगे जेसी सेंक्रे सनापति अमसुंग कांगपोपी डिस्ट्रिक्ट लेरिबा क्रिस्टियन इसेल इनाउ सिंग नुंसी जानना लेमिनना बा MIC ना अपील तौर KNO UPF की यूनियन टेरिटोरी की डिमांड MSA ने रिजेक्ट तौखिबदु कंडेम तौई हाइना KSR सिना फोंदोर NIT दा नुमित हुमनी चोबना सथरखिबु वर्कशॉप लोइसिनख्रे अमदि तांखुल नागालोंग की तंबाकी असेंबली सीट निफु लैरिबा सिकुन मंगा दा हंथा हनना बादुगा सिंगिना कुंथ्रा मंगा दे हेंगतना बवारे अरुबा ओरकदबे इजरिबा पाउसिंग असे गलोइनना इवनिंग न्यूज़पेपर अपडेट पिजबा मतंग असे दलिसिंजरी हौजिंग मखा तारकपदा मतमतम वाफम तामिनसे मतम की वाफम द थमजरी इंडिया गवर्नमेंट कुकी की UT डिमांड पीरोय हायरबनी मखा ताबा खोंजंग सथरोइदोबनी सलिबा थासी तरु अमसुंग तरेता मिनिस्ट्री ऑफ होम अफेयर्स MISA ना
suspension of operation su sign taunariba kuki national organization KNO amasung United People's Front UPF ki lusingba singa Manipur gi wathok ki matangda wari sanakre wari sanakhiba asida anauba union territory UT gi wafam hauzik leriba government asigi policy da leite haina MICA gi maikei thamkre numit nini sathakiba kuki jo am group ki lusingba singa wari sanakhiba aduda kuki jo singi maru oiba demand oriba legislature yauna union territory gi matangda kupna khanakhiba aduda kuki jo am group ki maikei degi KNO amasung UPF ki senior leader sing amadi center gi maikei degi MICA gi advisor North East AK Misran saru yakhibani mifam asigi ahanba numita MICA Manipur government amasung shu group ki marakta September 3 da sign taunakhiba type adu sana hananaba khanakhi hairi Mathangi numit nini sanbada legislature yawba union territory demand toriba kuki jo singi matangda khanakhiba aduda kuki jogi miyoi singi maikei degi Lisingani kulumdogi me ahumdagi haurakhiba irang asigi matungdagi hauzik leiriba Manipur state administrative structure asigi makhada punna laiminaba haibasi oithokloi haiba wafam sing yauna tongan ba wafam sing thamkhibani adubo MICA gi maikei degi hauzik leiriba government asigi policy da anauba union territory pibigi wafam leite haiba wafam thamkhiba asina makha tana chin kuki jo militant singna separate administration gi khongpham dagi handokpana achumbo khongthang oigani India government ki maikei dagi su chin kuki jo na separate administration gi firep amadi khongthang sing khonglei thuna handokna ba khanghan pham thoi India government ki maikei dagi khangan ba wafam sing ngakna sataba amadi madugi mayukta leirakpa thoklabadi laukhatpham thokpa logi oiba thabak sing laukhatuna illegal immigrant chin kuki jogi wathok Manipur khakta natana leibak asidagi loisinba ngamgani leiba asigi apunba saktam amadi state singda illegal immigrant singna ising ichaugum sangsilaktuna apunbagi saktam mase tana thugaina ba honarak pasing thingnana ba union government section thorang laukhatpham thoi India government leiba asigi state sing maru oina North East region da leiba Manipur yauna state singda illegal immigrant sing amadi leiba asigi achoba community singna North East ki apikpa community singbo makhoi gi khubam nungda paisinduna yelhaumi singi kangkhol mutkhina bagi maram oiri apikpa kangluf amadi yelhaumi singi saktam ngakna ba honabada central government policy amadi law sembadabani loinana policy amasung law adu thabak to onthokpa tarabadi miyam gi marakta nungsi sanana hingba ngamgani leiba asida thokpa wathok thaudok wathok sing amicable solution khonglei thuna purakna ba honabagi mahut wathok sing adu da politics sanaduna miyam gi marakta khaibung tahanaba yonglei melei naiba midyeng natraga wayal chathaba tawroidawani union government furup kanglop ki miyo singda manaba midyeng na yengba amadi kanglop singna masa masai saktam ngakna hinganana ba honaba mathau tai haba wafam asi thamjari mayam pumna focus parani lai shomna ata sida hajiki ena de khurumjai
Hojik Miss Prosperity Laisram dagi ma'am na tabi kri numidang wairam phong liba pausi sing dagi laukat chaba marui ba pausing Lantok chariba 90.0 Wahong Radio gi thorong gi makha chathajarak pada Pung taret makai tarak pada matam da ma'am da kudol tamjagani Inspector Tayagi Chahi manga surak paga loina na special program ma'am da khusin najagani Ngasigi thoramasida makal mathel gi lottery olaga wahang paukhong loina na makal mathel gi thoram kaya ma'am puna sarugya minasi Pung taret makai tarak pa matam da sungsoi soi da na mathangi page ta YouTube ta Facebook ta lakpina ba pumna wakta noluk chari Hanana thagat chari sarugya biri basing aten ba break amatang ma'am dagi lau chari Nungairaba Paujil, Leichal Ayush Clinic and Pharmacy, Advanced Diabetes Healing and Wellness Center, Sagulban Salam Lekai, Mamang Lirak, Jiri Parking. Mafamasida, Ayuki Pung Mapandagina, Pung Manga.